Status the COVID-19 ki Omicron variant positive oiba miyoi amakaktamak ngaidi Omicron positive oiba gi anoba case amata laite haina Health Services ki Director Dr. K. Rajon phongdorakle. Impact News ka telephone gi khutangda pau phongnabada Dr. Rajon Omicron positive oibadagi layeng chathari banupa aduga naknaramba miyoi pumnamak khangdoktuna test tawbagi thabak chathari. Primary contact ahum amadi COVID-19 positive oibadagi makhoi gi sample sing tagel pata leiba IBSD the whole genome sequencing tawbagi thabak chathari nongmanini asida result khanglagani haina phongdorakhe. Omicron gi ani shuba mi yaurena paper sing yauna rijibu chumba zala na ya chumdida yaudida si paper khada yauna ba paper ama khata wor mane da ai moi da su hange khangde haye testing to riba jaga tu su hange mai khabar yaw ji moina aina ai koi de report tha to kible ke tang ama da loini yam kana tawri na haiba adu singa si kuntra haying ro de ko de hay amti adu loidri mayam da khala nang ngali dena ko ta mani leke asu mo leke